feedback channel gi maikei dagi kai khumna bagaloina nangasi October gi tang kunmapan ingkumja lisingani gi kunmathoi irai numit ki khomjinba pau lobirasi Bharat Biotech na puthokpa COVID sin Oman ki approval list chankhre Oman da chatpa singhi oina quarantine tawdrabasu yaragani haina Bharat Biotech ki maikei dagi cherol amana khanghalakli AstraZeneca amasung Covishield hanana list asida chankrabani Superstar Shahrukh Khan gi machanupa Aryan Khan drug case ta chenaramba du Bombay High Court na ngasi bail pikre numit kunmangani chupna Mumbai gi Arthur Road jail da lairakhibani NCB gi maruoiba officer Samir Wangkre case asida Aryan Khan bu faraba tungda extortion money crore kunmanga lobagi honarambani haina witness amagi machil thoglakpadagi achauba wathok oigadore mahaki mathakta inquiry ngarangdagi chathaba haukhre Assam gi Karimganj district ka Tripura ga tainaba ngamkhai singda public administration na akanba mityeng thamkhre Tripura rajyada hojik oiriba tangdu leitadaba thawong singbu maigai maridagi pendaba phongdoknarakli Tripura da minorities ki religious place da police na protection piri Kaziranga National Park ki forest range manga amuk hanna hangdoklagani tourist singi khudong chanabagi damak hairiba forest range manga asi COVID-19 na maram oiraga thingduna leirambani Kaziranga National Park ki Director P. Shiv Kumar na wafam asi paumi singa unabada phongdok khibani Mathang chahi gi March fawbada Assam da bank ki branch 83 hangdoklagani Anova branch 83 asi hanglaba tungda state ki economic development su mangjil tharagani haina su palli rajya asida financial scheme sing mudra loan kisan credit card micham prajana kanab lauri haina su palli Ethanesia Youth Club Munsirgram da Taruk Suba League Cum Knockout Football Tournament ki ngarang sanakhiba team singdi Badripar versus Dhamai team ni Dhamai team na goal tare chankhi amasung Badripar team na subnatagi goal ama chankhi Dhamai team na mai pakhre match adugi referee gi thodang M Sanatomba Miyana Lauki loina ngasi October gi tang kunmapan da sanagadaba team singdi Maskhal versus Pailapul ni hainasu AYC gi cherol amana khanghalakli Pau pathok chaba matang asida loisinjare feedback channel bu like share and subscribe tawbiba kaubiganu